Coordinating Committee of Club and Organizations (COCOCO) Langdumna konba mafamda leiriba lengaki employees singna Census ki Thabak Thouramda Yaoramlabadi Meeyamna Lourakpa Warepta Masa-Masana Yajagadabani haina organization asina checkshinwa thamlakli hiram asigi matangda ngasi langdumda leiba loop asigi office ta pangthokpa pawgi mifamda COCOCO gi advisor Yumnam Kumar na hai Manipur thokliba chahi ahum helaba irang asina maram oiraka lanjenaduna leiriba miyoi kya masa-masa gi yumda hanjinma ngamdana leiribani Fibam asida matau karamna census tawgadoribano haibasi achawmu wahangni mai thadoktuna mang takraba yumsing karamna house listening tawgadoribano haibasi lengakna khangfam thokpani Fibam asida langdumgi area da leiba lengaki employee singna census ki enumerator amadi supervisor oina saruk yabi yaroi wafam sigi wangmada thabak tawraklabadi Meeyamna pirakpa chairakta masa-masana yajagadabani haiki The Paugi Mifamaduda Sarugyakiba COCOCO President Samjat Chaba Megachandra Fongdurakpada Census Kamari Lane JFT na Changsilakpa Kongjang Kudingmakta Loop Asinangam Batakta Sogatkani Lengak Asina Meeyamgi Ihul Kang na Thabak Yaoramlabadi ngasi Meeyamna Kongjang Changsilamloi Aduba Hojik Meeyamna Taliba Demand asi Fangdriba Fawba Kongjang Changsinana Basem Saduna Lady Amaramda JFT ki Thomi Singda Aki Akangpiri Basi Kudakta Lepkadabani Haina Makna Fongduke Under the census, the Unguni Haidana, Sarkana, Honorary Sidida, Karigumba, Enumerator, Natraka Supervisor Singna, Heidi Bajaga Singda, Sanction Virkanu, Karigumba, Lamhendra Sanction Virpatargati, Heidi Ba, Ikoigi, Swam the Lady Kokogi, Meeyam, Adagi, Meeyam, Hupna, Ikoi, Makoibu, Yam Akanba, Makoi, Matakta Kunba, Masera Koba, Pirapaya Bugi, Kudum Shabadu Yam Song Lay. Akoi khwaidagi makoina akoi ngasi national highway da satpa yaba maitai sing amadi gi indigenous sing satpa yare haibasi tabdi yam nunga yam thagale adubu tawriba thabagasi kadai phawba jenin noiba kadai phawba laibaki mapung phaba shanti ama purakpa ngamgadori bra natra kana gi thaujanda sarkar gi thaujala kana gi thaujanda sigumba lambi si hanga inu haibasi mayam gi wahangni Moreda, Akui ngasi sangba satpa akui yarabara adun Meeyam akui lamdamasi laibiri balangak pasingna thamui sengna tunggi miron gi demak khalaga gi asigumba ngasi akoina Meeyamna changjenjariba jebdi na changjeliba sigumba khongjang asibu mapung phana sojok pibena sarkar na su census NRC tawro matungda mitopsi khantok khraba matungda census tawbiu haijabasi tabi gana ju khangjai tabi na busu akoina haijari